February 18 matam loiragadauraba kuki militansingisu sangdokpa yaroi Siva Sena. Atatai laklavanina Siva Senagi presidensu khulngakpa yaurutuna khutta khulai pairakpa yai moirang them tombe. Pawasi ngasinung thilfongba pandam pawsedagi lakhotchavane. February 18 matam loiragadauraba kuki militansingisu sangdokpa yaroi haina Siva Sena Manipur Pradesh ki president N Tombi na fongdokre. Wapam asi haibaga loinana laibak ngangluso haina tharakiba Central Security Forcing na laibak nganglaktravani haujik atatai haiba adu laklavanina Siva Senagi president su khulngakpa yaurutuna khutta khulai pairakpa yai haina Tombi na phongdorokle. Wapam asi ngasi Kaksing district ki Kaksing ningthau laikaida Siva Sena Manipur unit ki office ama hangdokpagi thauramda phongdokhibane. M Tombi na makha na hai tokhaiba administration natraga tokhaiba state ama talivasi India ki atopa state amatada kuki natana laite. India asi furup kaya na pulaga khundaba lamdam oibana communal conflict asi adumak thoe. Adubu tokhaiba administration natraga tokhaiba state tanba laite. Kuki asi yellow mi natavana makhoigi ni haiba masak khangba lamdam ama Manipur da laite. Masina maram moiraga kuki sing na tokhaiba administration talakpani hai khe. Mahak na makhata na hai central forcing asi na Nakal animakta neutral oina leiramlabade haujik thogliba lan ase nahana loiba yarambane. Loina na center da ki tharagliba security forcing asina khulngakpa singna lawriba thodang sing ase lawhanninge. Kuki khulai paiba singda tongsinduna mitai gi mathakta satharagliba proxy war ase India laingak amadi state laingak na khangna ngasi fawba loisindana thamliba ase laibak thivane. Union Home Minister na Manipur da thajilakiba security forcing asina Laibak ngakhan bagi mahut micham miyam hatpada kumai oina yengduna leire. Laibak ngak pahaibasi Manipur miyam gi tawdaba yadaba ithaudang ne. Lagliba security forcing asina ngaktrabasu aikhoi gidi atatai oina ngakpatavane. Haujikti atatai oina laklavanina Siva Senagi president su khul ngakpa yawuktuna khutta khulai pairakpa yai. Haujik oiragliba phiba masida micham miyam khamthengna waraunarabani hai khe. Tombi na makhata na hai Ngasi Kaksing da Siva Senagi office ama hangdoklibase mikhal da midyang thamlaga hangdokpa natte. Manipur kannabagidamag aikhoi mayam ama toina punsinabagi pandam thamlaga mafam asida office hangdokpa ne. Siva Senagi oinadi haujik thogliba irang asigi waroisin puraklaba matung ingtaplaba kanda mikhal pangthokpa pame. Haujik su kuki militant singna mitagi khulkayada nongmai kapsinduna landaba leptre. Masida mitagi oina ngasi fauba makhoide attack tawba leitre. Makhoina satharagliba landa asi ngakthokpa khakta oire. Mahakna hai handak Siva Sena Manipur Pradesh ki mihut marina saba. Mihut kangbu ama Delhi da satuna tongan ba demand singa loinana laibak asigi Prime Minister, Union Home Minister yauna lutsingba kaya unaduna wari sakre. Wari saba duda Siva Sena gi maikaidagi thamkhiba demand singde Indo Myanmar ngamkhaida leiriba free movement regime matam pumbagi oina lauthokpa. Athubada border fencing khaba Kuki militant singa taunari basu khudak ta lokthok pa haibana chingba demand thamkhi hai khe